Miyeng tabiraba puno pu Gorbachev na hanumuktada taram nokchari ngasigi video asidi OnePlus Nord 2 amasung Oppo Reno 6 hairiba phone ani asigi comparison video sembiro haiduna viewers singi maraktagi request tobirakpadagi hairiba video asi semjabani miyeng tabiraba pun mangasu hairiba video asibu loy phawtang miyeng tabiu amadi channel asibu subscribe tawdriba orgadi channel asibu su subscribe tawsinbiramu tungdasu asigumlaba nungairiba video kya yengbinabagidamakta asigi video asi matang asida hojrage Ngasi video asi matang asida hojrage ngasi video asibu sembiro haiduna viewers singi maraktagi request tobirakpadagi haiba video asi semjabani video asibu miyeng tabiraba punmakna video asibu loy phobutang miyeng tabiu ngasi video asida comparison tawgadruba phone ani asidi OnePlus Nord 2 amasung Oppo Reno 6 ni hairiba phone ani asigi manungda OnePlus Nord 2 da MediaTek Dimensity gi 1200 5G processor yauri adubu Oppo Reno 6 tadi MediaTek Dimensity gi 900 processor yauri hairiba 900 processor asi MediaTek 1200 processor ka changdamnaba matamna khajiktang downgrade oiba processor ni phone ani asigi manungda OnePlus Nord 2 da battery da 4500 mAh ki battery ni amadi hairiba battery asibu charge tawnabagidamakta 65 watt ki fast charging piri amaromda Oppo Reno 6 dana 4300 mAh ki battery ni amadi hairiba battery asibu charge tawnabagidamakta 65 watt ki fast charging piri camera da OnePlus Nord 2 da 50+8+2 megapixel ki triple camera piri hairiba camera asida optical image stabilization amadi Sony IMX sensor piri selfie ki damakta 32 megapixel ki selfie camera su yauri Oppo Reno 6 tadi 64+8+2 megapixel ki triple camera piri adubu hairiba camera asida thoidokpa optical image stabilization piri loinana hairiba phone asida selfie ki damakta 32 megapixel ki selfie camera piri OnePlus Nord 2 da matamga chanaraba stereo speaker glass back design Gorilla Glass 5 ki protection amadi super AMOLED display ni hairiba display asigi refresh rate na 90Hz ki screen refresh rate ni loinana memory da UFS 3.1 ki memory piri dual 5G support tawi pro mode slow motion 4K 30 fps amadi time lapse na chingba anova features sing hairiba camera asida namba yai phone asi 8GB 128GB ki phone ni Oppo Reno 6 dana matamga chunaraba stereo speaker Dolby Atmos ki sound bokeh portrait video 90Hz screen refresh rate ni hairiba phone asidasu super AMOLED display piri phone asidasu Gorilla Glass 5 ki protection dual 5G mode night mode time lapse slow motion na chingba anova features kya yauri electronic image stabilization adubo UFS 2.1 gi memory piri phone asidasu 4K 30 fps ta video nambiyai hairiba phone ani asigi manungda OnePlus Nord 2 gi price asi hojiki oina 29999 piri aduga Oppo Reno 6 na 29990 piri hairiba phone ani makta 3.5mm jack yaudi loisalakpada aigi oiba wakhalon haijaba taragadi adomna yamna premium oiba design amadi yamna fazaba phone ama lebininglagadi aigi oiba recommendation da OnePlus Nord 2 lebibana hena khodong chagani hairiba phone ani asigi manungda OnePlus Nord 2 da ahenba features kara haijaba tarabada optical image stabilization Sony IMX ki sensor glass back design amadi maning mamang animakta Gorilla Glass 5 ki protection piriba asini hairiba phone ani asigi manungda battery da OnePlus Nord 2 na 4500 mAh ki battery ni amadi hairiba phone asi 35 minute ta charge tobungami amadi phone amagi manungda khwaidagi maru oriba processor asi OnePlus Nord 2 da MediaTek Dimensity gi 1200 5G processor piri adubu Oppo Reno 6 tadi MediaTek Dimensity gi 900 processor yauri masini ngasigi OnePlus Nord 2 amadi Oppo Reno 6 ki comparison video asibu miyeng tabiriba pumnamukna aihak pupuning thogatpibo oina video asibu like tawbiramu channel asibu subscribe tawjibo oirgadi channel asibu su subscribe tawsanbiramu tungdasu asigumlaba nungairaba video kya yengbinabagidamakta masini ngasigi OnePlus Nord 2 amasung Oppo Reno 6 hairiba phone ani asigi comparison video asibu miyeng tabiriba pumnamukna video asibu like tawbiramu channel asibu subscribe tawjibo oirgadi channel asibu su subscribe tawsanbiramu tungdasu asigumlaba nungairaba video kya yengbinabagidamakta channel asibu subscribe tawbiba amadi bell icon nambiba kawbiganu ngasigi oinadi matang asida losinjari tungda anoba video amada amuk thengnarasi mayam punmaktagi kainabagi atang nijari